Chief Minister की Livelihood Support Scheme की मखादा Economic Revival Mission का मरी लेना मियाम की ओइबा मिफम अमा पांगैदा ngasi पांगथोखरे Chief Minister नोंगथुमम बिरेना महाकी social media दा थमलकपा वारोल की मतुंग इन्ना Center na Manipur shinba thungna sel thumgi phibam phagal hannaba amadi hingnabagi hotnabada pangal thauna leina hotnanaba paikhatpa thaurangda miyamna saru yaduna lengakna paikhatpa thabakta pukning thawgalakpabu thagatpa phongdokpaga loinena punna thabak tawminna chawkhatpa oiminanaba wafam thamlakli Chief Minister की Livelihood Support Scheme की मखादा Economic Revival Mission का मरी लेना मियाम की ओइबा मिफम अमा पांगैदा ngasi पांगथोखरे Chief Minister नोंगथुमम बिरेना महाकी social media दा थमलकपा वारोल की मतुंग इन्ना Center na Manipur shinba thungna sel thumgi phibam phagal hannaba amadi hingnabagi hotnabada pangal thauna leina hotnanaba paikhatpa thaurangda miyamna saru yaduna lengakna paikhatpa thabakta pukning thawgalakpabu thagatpa phongdokpaga loinena punna thabak tawminna chawkhatpa oiminanaba wafam thamlakli